Hayenggi mathang date 27 dagi Bisnupur district nupi apun balup amadi Bisnupur apun balup club organization pun makaloina na Bisnupur Lambi Tidim Lambi matam kakta bida ban tawjaragani. Bisnupur District Superintendent of Police Roni Mayengbam transfer tauba yaroi haina lengakta taksilladuna iringbam apunba maira paibi lupna sinduna iringbam mapan kangjaibung community hall miyamgi wakat mifam chathakre wakat mifam aduda SP Roni Mayengbam transfer tauba yaroi SP Roni Mayengbam ki transfer order khudakta kakatlu logi ethics ngakna satpa Roni Mayengbam ni haiba slogan sing thaba placard kaya su sinnakibaga loinana kholau kaya su lauki khongjang loi amana phongdokhibada haukiba tha ani ahum asida Bisnupurda SP ani ahum sinkre masi lengaki karamba thausilno masigi aronba agenda karino SP Roni Mayengbam hawzik thogliba irang asin nem thanaba kanna hotnabada asoba thaudang lauriba SP ni maram asina lengakna thuba matamda SP Roni Mayengbam gi transfer order khudakta kakthalu mahakpu SP amuk oina thambi kho lengakna miyamgi wat tabi dragade makhal makha khongjang kaya sangsilagani maduda thoglakpa daita lengakna pugadabani haike Bisempurda hauji Bisempur district ta porakpa SP khudingmak aidi ngahakta laitana aidi khoi transfer to biriski maram se aikhogi Manipur sarkar gi karamba aronba aidi policy leibno haibasi aikoina haijaningi kari maram gi damakta tha ani phadriba Roni Mayengbambu kari maram gi damakta aikogi transfer order asi aidi tawbiribuno magi karamba aidi nungaitaba natraga magi karigumba aidi asoiba khara urakanda transfer tawbiribuno haibasi aidi khangjaningi duga tawbidana basu haijari district transfer order Bisempurda amona ngasi Bisnupur district ki tongan ba mafam kaya degi lakpa nupi kaya na SP office gate solon sinbaga loinana lambi thachinduna Bisnupur SP Roni Mayengbam chatkiba yaroi miyamna khongjang changsinkre miyamgi khongjang adubu phathanaba Roni masa thuklaktuna sarkar gi order ni haina ima ibel singda haijiraba matung chatki mahakna Bisnupur SP Roni Mayengbam 7 MR commandant officer oina transfer tawkibabu yaningdaba phongdoktuna Tidim Lambi da lakpa gari asat awuk sing Tidim Lambi gi Bisnupur singdol Wasifai Lamkhai Nasau Lamkhai Phuwala amadi Sunu Sifai da Lambi thingjingduna khongjang changsinki Hawzik oiriba lamdam asige irang manungda Bisnupur district station ge SP toina hongdo hongjin tawriba asigi matangda yaningdaba phongdokpaga loinana hiram asigi matangda sabsaba ama miyamda lengakna ngasi phawbagi manungda khangandrabadi Hayengdagi Tidim Lambi da matam kaktaba ban tawragani haina lauthukre wafam ase Bisnupur district apunba loki secretary ti Bikramna Paumi singa unaba amada haikibani mahakna haiki ngaihak laitana Bisnupur district Police ki SP hongdok hongjin tawba asina miyamda amadi district asida thoglakpa thodok wathok singda akaiba kaya piri hawzik lakadauri ba SP asina kayam kuina thamgadauri bano haina so hangki hawzik anoba SP oina Bisnupur gi sar megachandra lakpiga dore hariba sar megachandra asi numit kayani thamakhan thambidoribra thamaga makhai thambiga doribra haibagi pakhum masi Manipur government na Rajamyang Yamang Sengdokpiu, Karigumba Sengdokpi, the Pataragadi. Hayeng date 26, as if Homanung Zidaman Bogomen, Sengdokpiu, Karigumba Sengdokpi, the Pataragadi. Hayeng Matang date 27 dagi Bisnupur district nupi apun balup amadi Bisnupur apun balup club organization pun makaloina na Bisnupur Lambi Tidim Lambi matam kakta bida ban tawjaragani.